इंगना लेजरिबा मितैगी खुलसिंगदा कुकीसिंगना लांदारकपदगी कोम्बिंग चथखरे अफबा खुलाई मतिक चाना पाइबा कुकीसिंगना मितै खुलसिंगदा ओनसिंदुना लांदाबदगी nghan sahi nipan ge pikliba nupi macha ama sokrabasu mafam adubu kombing operation chathaduna lamhen tu hen basing fagat pagi mahutta santi oina leijariba mitai khulsing da combined security forcing na kombing operation oina chathakre me ahum dagi manipur da thorokliba irang asida khulai matik chana paiba kuki lalauba singna mitai singbu nongmaina kaptu na hatpi batana tana yum kaina chingba sing paktang na mai thabagi thabak chatharak panai lanjang asigi makha tarak poina kuki mla taranasu Manipur dagi separate administration tan badagi ngasi phauba kuki khulai paiba singna mitai khultamna itatatana nongmai kapsin bagi thabak chatharak le irang asida laikhidraba miyoi sing Churachandpur da arwoiba mathong mangam pangthokpagi mingda gan salute piba oina khulai matik chana paiba kuki singna mitai khulom do onsinduna nongmai kapadage kwakta ward number 1 da leibe sahi nipan khakta ngai dibe piklibi nupi macha ama makokta nongmai maruna panduna rims hospital da laikana khe Thogdok adugi damak lamhen tu henba kuki singbu thidok pagi thabak chathabagi mahutta shanti oina leiriba amade kuki singi nongmai maru yaurakliba mitai khulda combined security force ki team amana combing operation oina chathakre haidiba mafam adude Bisnupur district ki Nambol police station gi manung chana leiba irengbamda ngarang ayuk anganbada combined security force ki team maduna operation oina chathakhe operation adu ngarang ayuk pung 6 tagi hauraga ayuk pung 9 phauba chathakibane Operation adu da maikai adomgi yumthong samaga yankhairom da lairamba miyoi chanirom amamam to oina security forcing na verification chathake tawbadabu mafam adu da aina yadaba khusu khulai amade mifa mipungi paudi phangde nakal amarom dana Thoubal district ki manung sana leiba Yaripok Bisnu na awang laikai gi akoibada ngarang ayuk pung 6 tagi na pung 8 taba phauba combined team na combing operation chathake operation adu da yum yankhairom da thiba humbagi thabak chathake Hairiba mafam aduda nupa humpuga manga amade nupi marfuga manga bu tim maduna amamam to oina verification tawkhe mafam aduda su mifa mipungi paudi phangkhide pen daba oina khunja singi maikei dagi phongdok narakpada shanti leiriba mafam sing khaktada security force na combing operation chathaba sina irang asi loisinbagi wafam leite shanti oina mitai khul ngakchariba mafam data security force na hena section na yengsinbade pamdaba thogdok kaya makhata na thorok na ba machak oigani haire